Incredible Story Manipur nang asisu aigi nuksiraba viewersinggidamak 2024 da release tawkhiba science fiction thriller the best toba survive ki movie puduna laksari aduga aikhoigi India dana ngarang khaktamak release tawkhiba movie amani film asi thokhiba kuidriba oibana film asi sangna lirakpa matamda karigumba strike chabagi chance su aduki matik yamna wangi maram asina movie asi khara samjanduna mayamgi nungainabagi damak lijarake aduga movie asigi rating singdi film asi thokpada ngairibana asengba rating sing adu Google dasu fajana phangba ngamdri maram asina film asigi rating sing asi pandabida movie romda oina mai onsilasi movie asi haudringai gi mamang mayamda karigumba amatanga sengtokcharamge madudi ngasigi aigi video asida advertise ama hapcharakani aduga advertise asida mayamna karisu changbiyo haiduna aina haijaba nate maramdi aikhoisu YouTube tagi advertise khara asi phangjaduna aikhoisu hingnabagi damak honajaribani mayamna comment da thina ngangbagi muhutta advertise jawriba mapa asi skip tawbiduna movie gi saruk asida oina yengbiyo haiduna mayamgi mafamda nolukna haijari fare adudi mayam survive hairiba movie asomdo oina mai onsilasi movie asina horakpada aikoina family amabu uba fangi makoigi family asi makoigi machanupa Ben gi damak birthday gi party ama pangthoknaba Caribbean Sea asida birthday party adu pangthokpa laklibani makoigi family asi yamna harauta yamna punduna leirambi asomna leirambadagi samudra aduda iroinabagi damak Ben gi mama Julen asi ising aduda songtharami aduga mana iroiduna leiriba mafam aduda karigumba pot ama lakpagi mawongda samin ama fanga ami aduga Ben amadi magi mapa Tom makhoi anidi makhoigi board adudagi tawduna khoi choptuna leiribani aduga makhoigi machanupi Casina su mamana iroiriba aduda kari amata yengsalamde aduga Tom amadi mayamna bet jilidagi ultimate masana kaya amabu sanabiu masi India gi amata ngairaba masana amani haujingmak nahakna masida mingchansanba matamda frida kullak jili masana asi spin tawbiu bet jili asida jili masana asi sanaduna hapta khudingi nahakki oiba iPhone 16 Pro Max amamam phangba yari haujingmak mingchansillo aduga lupa chanipan amasu phangbiu masigi khudongchaba asi lemna manghanbiganu aduga nangi ahanba changbagi oina lupa lising tara amasu aeroplane paibi sanaba asidagi phangba yari aduga download tawba matamda lupa chani amasu lemna phangbiu nangna app asida paisa hapa khudingi 2% amasu hena bonus oina phangbiu F asida paisa hapa amadi lauthokpa matamda yamna laiba mawongda lauthokpa yari Phone Pay Google Pay amadi atopa bank kaya marom amadagi hekta laina lauthokpa yari haujingmak mingchansallo aduga link adudi aina comment da hapcharamlage aduga free da kullak bet jili spin tawbiu da kari amata yengsalamde aduga Tom amadi Ben makhoi anisu khoi choptuna leiba aduda Julena iroiriba aduda kari amata yenglamde aduga makhoigi board aduda yauriba compass aduda su karigumba mafam asida khudongthiba ama leire haibagi samin adu piribani adubu Tom amadi Ben makhoidi khoi choptuna leiba aduda pirakliba signen adusu kari amata khanglamde Julen adusu mafam aduda karigumba pot ama lakpa adudagi magi isingi ithak adu yamna kalaklami aduga mana iroiba matam adudasu yamna awaba haibadu oirami magi nupa Tom amadi Ben makhoi butana bagi damak mana yamna kanna laurabasu makhoina kari amata taramde asumna yamna wana honaduna leiriba matam asida manakta chatlamba karigumba pot adusu tumina lepkhirami aduga amuk mahak ising manung aduda karigumba pot amana chingthabagumna chingthaduna iraknagadawbagi tawrami adubu Julen yamna wana iroinabagi damak yamna kanna hotnarami aduga mana iroiduna leiriba asi makhoigi board aduna leiriba mafam adudagi yamna lapthoraklami aduga board aduda magi nupa Tomna Julen adubu yenglakpa matamdadi makhoina leiriba mafam adudagi yamna lapna iroiduna leiba adu ubadagi magi nupi adubu kannabagi damak isingda songthaduna magi nupi adugi manak tamna laami asumna mama amadi mapa makhoi ani adu makhoigi board adudagi yamna lapna leiba adu makhoigi machanupi Casina ubadagi makhoigi board adu mamaga mapagana leiriba mafam aduda thaujinduna laami aduga mama amadi mapa makhoi ani adubu board aduda kakhalalami board aduda karaklaba matungda Casigi mafamda Tomna yamna sauna asumna hairami aikhoigi family gi manungda kanagumba amabu isingda iroirabadi kanagumba amana iroiriba adu yangsanduna leyo haiba natra haiduna machanupi adugi mafamda saurami adubu Casisu mapana ngangliba aduda ma soikre haiduna mapagi mafamda hairambi
ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯦꯁꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒ ꯃꯥꯒꯁꯨ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯁꯤꯅꯁꯨ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯎꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯀꯦꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯕꯨ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯀꯦꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯦꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯕꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯃꯤꯄꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯗꯨ ꯀꯗꯣꯝꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯠ ꯑꯉꯥꯟꯕ ꯀꯌꯥ ꯑꯃꯕꯨꯁꯨ ꯊꯥꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯥꯛ ꯑꯃꯗꯤ ꯋꯦꯜ ꯀꯌꯥ ꯑꯃꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯕꯦꯟꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯋꯦꯜꯁꯤꯡ ꯑꯃꯗꯤ ꯁꯥꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯑꯣꯁꯤꯟ ꯑꯃꯗ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯕꯨ ꯂꯥꯛꯂꯒꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯅꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯂꯩꯒꯗꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯆꯧꯕ ꯉꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯔꯝꯃꯤ ꯑꯁꯤꯒꯤꯗꯃꯛꯁꯨ ꯃꯈꯣꯏ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠ ꯑꯃꯅ ꯁꯨꯖꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯁꯤꯗꯒꯤ ꯇꯣꯝꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯇꯣꯝꯅ ꯑꯃꯨꯛ ꯕꯣꯠ ꯃꯊꯛ ꯑꯗꯨꯗ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯇꯣꯝ ꯑꯗꯨ ꯈꯔ ꯁꯣꯛꯇꯨꯅ ꯀꯥꯔꯛꯑꯝꯃꯤ ꯇꯣꯝꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯇꯣꯝꯒꯤ ꯅꯨꯄꯤ ꯖꯨꯂꯦꯟꯅ ꯐꯣꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯨꯂꯦꯟꯒꯤ ꯃꯐꯝꯗ ꯇꯣꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯣꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯣꯝꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯃꯛ ꯊꯛꯅꯕ ꯏꯁꯤꯡ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯖꯍꯥꯖ ꯑꯆꯧꯕꯁꯤꯡꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯖꯍꯥꯖ ꯑꯆꯧꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯣꯝꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯣꯠ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯅ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯒ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯐꯖꯅ ꯂꯣꯟꯁꯟꯗꯨꯅ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯕꯣꯠ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯖꯅ ꯂꯣꯟꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯤꯖ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯔꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯃꯦꯇ꯭ꯔꯤꯌꯠ ꯑꯃꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯑꯁꯤꯗꯒꯤ ꯇꯣꯝꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯦꯇ꯭ꯔꯤꯌꯠ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯏꯟꯖꯤꯟ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯕꯦꯔꯥ ꯀꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯡꯅ ꯊꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯟꯖꯤꯟ ꯑꯁꯤ ꯁꯣꯏꯗꯅ ꯄꯣꯈꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯣꯝꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯇꯦꯛ ꯈꯔ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯣꯠꯀꯤ ꯏꯟꯖꯤꯟ ꯑꯁꯤ ꯐꯪꯁꯟ ꯇꯧꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯕꯣꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯐ ꯖꯦꯀꯦꯠ ꯀꯌꯥ ꯑꯃꯕꯨ ꯂꯤꯠꯁꯟꯗꯨꯅ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯈꯤꯕ ꯃꯦꯇ꯭ꯔꯣꯏꯠ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯇꯣꯟꯗꯒꯤꯁꯨ ꯅꯥꯍꯤ ꯀꯌꯥ ꯑꯃ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯅꯁꯨ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯌꯥꯝꯅ ꯂꯥꯎꯕ ꯃꯈꯨꯜ ꯑꯃ ꯍꯣꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯎꯔꯕ ꯃꯈꯨꯜ ꯑꯃ ꯍꯣꯗꯨꯅ ꯂꯩꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯆꯪꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯦꯇꯦꯑꯣꯔꯥꯏꯠ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯂꯩꯀꯪꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯄꯨꯈꯤꯗꯨꯅ ꯁꯃꯨꯗ꯭ꯔꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯀꯪꯂꯥ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯝꯄꯥꯁ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯔꯊ ꯄꯣꯟ ꯑꯃꯗꯤ ꯁꯥꯎꯊ ꯄꯣꯟ ꯑꯁꯤ ꯑꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯇꯣꯝꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯦꯇꯦꯑꯣꯔꯥꯏꯠ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯝꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯀꯪꯐꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯕꯦꯟꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯕꯥꯔꯗꯦꯒꯤ ꯕꯦꯂꯨꯟ ꯑꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯊꯥꯒꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯇꯣꯝꯅ ꯕꯣꯠ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯅꯛꯄꯗ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯒ ꯀꯟꯇꯦꯛ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯔꯦꯗꯤꯑꯣ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯀꯟꯇꯦꯛ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯣꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯑꯁꯤ ꯁꯕꯃꯦꯔꯤꯟ ꯑꯃꯗ ꯂꯩꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯃꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯁꯤꯔꯦ, ꯍꯧꯖꯤꯛ ꯏꯊꯟꯗ ꯉꯥꯏꯔꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯆꯤꯡ ꯑꯃꯒꯤ ꯑꯋꯥꯡꯕ ꯃꯐꯝꯗ ꯂꯩꯅꯕꯒꯤꯗꯃꯛꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯏꯗꯕꯤ ꯂꯥꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯆꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯊꯛꯇ ꯅꯁꯥ ꯑꯗꯨ ꯁꯦꯞ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯤꯡ ꯑꯋꯥꯡꯕ ꯃꯊꯛ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯕꯣꯠ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯁꯕꯃꯦꯔꯤꯟ ꯑꯃꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯜꯂꯣꯏ꯫ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯆꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯩꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯅꯁꯨ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯦꯞ ꯑꯃꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯆꯟꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯗꯤ ꯑꯦꯗꯖꯁꯠ ꯇꯧꯗꯨꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯇꯣꯡꯍꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯣꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯣꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯇꯝꯅ ꯅꯨꯄꯥ ꯑꯃ ꯍꯨꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯇꯣꯝꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯈꯔ ꯁꯣꯛꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇꯣꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯤꯊꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯝꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯇꯣꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯇꯣꯝꯒꯤ ꯃꯅꯥꯛꯇꯁꯨ ꯖꯨꯂꯦꯟ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯨꯂꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯀꯟꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯖꯨꯂꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯜꯂꯒ ꯆꯦꯜꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨꯗꯤ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯇꯣꯝꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯖꯨꯂꯦꯟ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯪꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯨꯂꯦꯟꯒꯤ ꯁꯌꯦꯡꯗꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯈꯔ ꯈꯦꯠꯈꯤꯕꯗꯒꯤ ꯈꯔ ꯁꯣꯛꯑꯝꯃꯤ꯫ ꯖꯨꯂꯦꯟꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯀꯦꯕꯤꯟ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯂꯣꯠꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯦꯁꯤꯒꯤ ꯃꯐꯝꯗ ꯖꯨꯂꯦꯟꯅ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯃꯕꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯐ꯭ꯂꯦꯌꯔ ꯒꯟ ꯑꯁꯤ ꯅꯪꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯕꯅꯤ, ꯑꯔꯦꯝꯕꯗ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯐꯖꯅ ꯂꯣꯠꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯑꯗꯨꯕꯨ ꯃꯊꯟꯗ ꯐꯣꯠꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯖꯨꯂꯦꯟꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯕꯣꯠ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯕꯣꯠ ꯑꯗꯨꯒꯤ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯗꯅ ꯐꯛꯀꯥꯏꯔꯕ ꯃꯇꯨꯡꯗ ꯕꯣꯠ ꯃꯅꯨꯡ ꯑꯗꯨꯗ ꯖꯨꯂꯦꯟꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯥꯅꯕ ꯑꯃꯕꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯖꯨꯂꯦꯟꯕꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯕꯣꯠ ꯑꯗꯨꯗ ꯊꯤꯔꯛꯑꯝꯃꯤ꯫ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯖꯨꯂꯦꯟꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ パイꯗꯨꯅ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯖꯨꯂꯦꯟ ꯑꯗꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯖꯨꯂꯦꯟ ꯑꯗꯨ ꯂꯤꯊꯣꯔꯛꯇꯨꯅ ꯕꯣꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯕꯣꯠ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯅꯨꯄꯥ ꯑꯗꯨꯅ ꯖꯨꯂꯦꯟ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯖꯨꯂꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯤꯂꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯨꯏ ꯑꯗꯨ ꯖꯨꯂꯦꯟꯒꯤ ꯃꯐꯝꯗ ꯈꯣꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯔꯝꯃꯤ,
ꯑꯗꯨꯒ ꯍꯨꯏ ꯑꯁꯤꯅ ꯆꯣꯡꯖꯜꯂꯛꯇꯨꯅ ꯖꯨꯂꯦꯟꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯖꯨꯂꯦꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯀꯤꯂꯔ ꯑꯗꯨꯅ ꯕꯣꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯨꯏ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯤꯂꯔ ꯑꯗꯨꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯖꯨꯂꯦꯟ ꯑꯁꯤ ꯕꯣꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯖꯨꯂꯦꯟꯁꯨ ꯕꯣꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯂꯣꯠꯅ ꯂꯨꯝꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯕꯣꯠ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯗꯒꯤ ꯃꯅꯨꯡꯗ ꯂꯤꯁꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯀꯤꯂꯔ ꯅꯨꯄꯥ ꯑꯗꯨꯅ ꯖꯨꯂꯦꯟꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯖꯨꯂꯦꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯣꯔꯆꯔ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯦꯁꯤꯅꯁꯨ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯖꯨꯂꯦꯟꯅꯁꯨ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯀꯦꯁꯤꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯀꯦꯁꯤꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯅ ꯀꯥꯞꯄꯝꯃꯤ꯫ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯅ ꯄꯥꯟꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯗꯤ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯃꯩ ꯆꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯖꯨꯂꯦꯟꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯖꯨꯂꯦꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯑꯝꯃꯤ꯫ ꯕꯦꯟ ꯑꯃꯗꯤ ꯀꯦꯁꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯌꯣꯝꯁꯟꯗꯨꯅ ꯕꯣꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯖꯨꯂꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯟꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯕꯥꯔꯊꯗꯦꯒꯤ ꯕꯦꯂꯨꯟ ꯑꯗꯨ ꯊꯥꯒꯠꯂꯝꯗꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯣꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯑꯁꯤꯕꯨꯁꯨ ꯁꯤꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯁꯤꯔꯤꯕ ꯃꯔꯥꯟ ꯄꯨꯝꯕ ꯃꯁꯥ ꯃꯊꯟꯇ ꯌꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯤꯂꯔ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯃꯩ ꯆꯥꯛꯂꯕ ꯕꯣꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯤꯂꯔ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯨꯂꯦꯟꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯤꯡ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯀꯤꯂꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯝꯂꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯕꯦꯟꯗꯤ ꯍꯧꯖꯤꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯥꯟꯁꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨ ꯈꯪꯉꯗꯨꯅ ꯖꯨꯂꯦꯟꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯤꯂꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯤꯂꯔ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯦꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯨꯛ ꯋꯥꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯀꯤꯂꯔ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯏꯁꯤꯡ ꯀꯌꯥ ꯑꯃꯕꯨ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯖꯨꯂꯦꯟꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯤꯗ ꯀꯨꯝꯃꯒ ꯆꯦꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯟꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯊꯛꯇꯕꯒꯤꯗꯃꯛ ꯃꯁꯥ ꯑꯗꯨ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯦꯟꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯔꯣꯏꯕ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯃ ꯑꯅꯤ ꯑꯗꯨ ꯕꯦꯟꯒꯤ ꯃꯐꯝꯗ ꯄꯤꯊꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯁꯤꯔꯒꯅꯤ, ꯑꯩꯈꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯖꯨꯂꯦꯟꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯟꯊꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯅꯕꯒꯤꯗꯃꯛ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯑꯃꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯁꯃꯨꯗ꯭ꯔꯗ ꯃꯇꯝ ꯀꯌꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯨꯞꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯄ꯭ꯂꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯖꯨꯂꯦꯟꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯏꯇꯔ ꯃꯩꯈꯦꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯀꯤꯂꯔ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯑꯗꯨ ꯂꯦꯞꯄꯝꯗꯦ꯫
ꯀꯤꯂꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯈꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯤꯂꯔ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯖꯨꯂꯦꯟꯅꯁꯨ ꯈꯪꯉꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯨꯂꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨꯅ ꯍꯦꯛ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯀꯤꯂꯔ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯗꯨꯅ ꯀꯤꯂꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯀꯤꯂꯔ ꯑꯗꯨꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯕ ꯐꯪꯂꯝꯗꯕ ꯑꯗꯨ ꯄ꯭ꯂꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯐꯖꯅ ꯇꯨꯝꯃꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯤꯂꯔ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯟꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯛꯇꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯨꯠꯄ ꯃꯐꯝ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯟꯗꯨꯅ ꯏꯁꯤꯡ ꯈꯔꯕꯨ ꯊꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯖꯨꯂꯤꯌꯥꯅ ꯕꯦꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯖꯨꯂꯦꯟꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯊꯛꯇꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯄꯣꯏꯖꯟ ꯆꯦꯟꯕ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯤꯕꯅꯤ꯫ ꯕꯦꯟ ꯑꯗꯨ ꯏꯁꯤꯡ ꯈꯔ ꯑꯗꯨ ꯊꯛꯆꯜꯂꯨꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯦꯁꯤ ꯑꯃꯗꯤ ꯖꯨꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯕꯦꯟꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯁꯦꯜꯇꯔ ꯑꯃꯕꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯀ꯭ꯔꯦꯞ ꯀꯌꯥ ꯑꯃꯕꯨ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯀ꯭ꯔꯦꯞꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯦꯠꯇꯨꯅ ꯆꯥꯈꯤꯗꯣꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯟꯇꯦꯅꯔ ꯀꯌꯥ ꯑꯃꯕꯨ ꯌꯥꯎꯔꯕ ꯁꯤꯞ ꯑꯃ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯤꯞ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯖꯨꯂꯦꯟ ꯍꯣꯏꯗꯨ ꯃꯊ꯭ꯋꯥꯏꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯖꯨꯂꯦꯟ ꯍꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯦꯞ ꯀꯌꯥ ꯑꯃꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯀꯟꯇꯦꯅꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯖꯨꯂꯦꯟ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯑꯗꯨ ꯅꯪꯍꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯀꯟꯇꯦꯅꯔꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯇꯣꯛꯄꯤꯔꯛꯑꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯂꯦꯟꯗꯤ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯄ ꯑꯗꯨ ꯅꯪꯍꯧꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯀ꯭ꯔꯦꯞ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯆꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕ ꯑꯗꯨꯗ ꯐꯤ ꯑꯃ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯂꯦꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯄꯥꯏꯔꯕꯁꯨ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯖꯨꯂꯦꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯖꯨꯂꯦꯟꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯖꯨꯂꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯨꯂꯦꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯆꯥꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯆꯠꯂꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯖꯨꯂꯦꯟꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯄꯥꯎ ꯐꯥꯎꯅꯕꯒꯤꯗꯃꯛ ꯇꯧꯕ ꯃꯇꯝꯗ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯀꯟꯇꯦꯛ ꯑꯗꯨ ꯐꯥꯎꯅꯕ ꯉꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯖꯨꯂꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯕꯃꯦꯔꯤꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯑꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯁꯕꯃꯦꯔꯤꯟ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯨ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯂꯦꯟꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ
ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛ ꯃꯦꯞ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯐꯥꯎꯕ ꯂꯥꯛꯅꯕꯒꯤꯗꯃꯛ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯕꯨ ꯃꯊꯛꯇ ꯀꯥꯞꯈꯠꯂꯛꯂꯝꯃꯤ꯫ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨꯅ ꯀꯥꯞꯈꯠꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯖꯨꯂꯤꯌꯟ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ, ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯁꯕꯃꯦꯔꯤꯟ ꯍꯪꯒꯄꯥꯟ ꯃꯆꯥ ꯑꯃꯕꯨ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯕꯨ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯅꯪꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗ ꯃꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯁꯤ ꯆꯠꯂꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯔꯩ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯂꯤꯌꯟꯅ ꯍꯥꯏꯕꯗꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯕꯃꯦꯔꯤꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯆꯤꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯌꯥꯝꯅ ꯑꯈꯨꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯡ ꯑꯆꯧꯕ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯡꯅ ꯇꯥꯔꯛꯂꯤꯕ ꯑꯗꯨꯗ ꯃꯆꯥ ꯑꯅꯤ ꯑꯗꯨꯗ ꯅꯟꯗꯅꯕꯒꯤꯗꯃꯛ ꯖꯨꯂꯤꯌꯟꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯨꯂꯤꯌꯟ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯅꯥꯀꯜ ꯑꯃꯃꯝꯗ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯖꯨꯂꯤꯌꯟ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯅꯨꯡ ꯑꯆꯧꯕ ꯀꯌꯥ ꯃꯔꯣꯝ ꯑꯃꯅ ꯈꯟꯖꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯖꯨꯂꯤꯌꯟꯅ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯁꯕꯃꯦꯔꯤꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯃꯥ ꯌꯥꯎꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯨꯂꯤꯌꯟꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯕꯃꯦꯔꯤꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯕꯃꯦꯔꯤꯟ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯩꯕ ꯑꯗꯨ ꯎꯔꯝꯗꯦ꯫ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯅ ꯁꯣꯛꯍꯟꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯀꯔꯤꯁꯨ ꯍꯤꯡꯂꯔꯣꯏ, ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ, ꯅꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯗ ꯇꯣꯡꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯅ ꯂꯩꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯂꯤꯌꯟꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯞ ꯀꯌꯥ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯅ ꯖꯨꯂꯤꯌꯟꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯁꯤꯜꯂꯛꯀꯗꯧꯕ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯁꯤꯅ ꯖꯨꯂꯤꯌꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯂꯛꯇꯨꯅ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯊꯛꯇ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯁꯨ ꯀ꯭ꯔꯦꯞ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯃꯈꯣꯏ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯍꯧꯕ ꯑꯗꯨ ꯅꯪꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯁꯨ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀ꯭ꯔꯦꯞꯁꯤꯡ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯀꯗꯧꯕ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯊꯛ ꯏꯄꯣꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯜꯂꯕ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯕꯃꯦꯔꯤꯟ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯕꯦꯜ, ꯀꯦꯁꯤ, ꯖꯨꯂꯤꯌꯟ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯀꯪ ꯑꯃꯗ ꯂꯩꯕꯒꯨꯝ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯕꯃꯦꯔꯤꯟ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯂꯕ ꯁꯤꯇꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯕꯨ ꯍꯤꯡꯕꯒꯤ ꯃꯃꯤ ꯑꯁꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤ꯫